Tamthina hatpikraba mahiroi anigi achumba wayel fanghalu haina mahiroi singna khongjang changsinkhre pulis na tear gas kapada mahiroi yankhai ga taret henna asokapan nanglei Churachandpur da epicenter oiduna megi tang ahumdage haurakhiba kanglup ki sathiraba irang manungda haibade haukiba July 3 tang mayumdagi tuition tawba thokibadage hinglibra sikhrabra haiba khangdana leirakhiba lamdam asigi mahiroi ani haibade Imphal West ke Sagolban Tera Tongbram Laikai dagi hizam luwang be Elias Lenthoi ngan be sahi taraga taret apokpa Kulajit amasung Tagyal Kolom Laikai dagi fizam Hemanjit Elias Hemajit sahi kun apokpa ke H ibungo be ani na hinglingai matamda awaba mawongda leiba amade makhoibu tamthiba mihata Kuki militant sing na hatkibagi photo amade video footage kaya social media da thadorakpadagi viral oike Masidagi Manipur gi miyam gi thamoi sokpa amade laita da bahai badu oike loinana lamdam sigi mahiroi sing na mahiroi ani bo hatkhiba miyoi sing ain gi oiba sairak pigada bani haina ngasi khongjang changsilak bada mahiroi sing gi khongjang adu bu namthana ba Manipur Police amadi Rapid Action Force RAF ki kangbuna tear gas kaptuna control tauna bohona bada mahiroi nupa nupi yangkhai ga tare lom soktuna Imphal gi tongan bo hospital da hogjik laikana re security personnel sing na mahiroi sing da tear gas kapsinduna asokapan nangan khibadubo yamna kanna yaningdaba phongdoktuna mahiroi singna phongdokhibada khulai paiba masel lan taunaraga khulai paidaba mahiroi karigi halibano aikhoidasu khulai piro mayong yana lan thengnaragi haina phongdokhe security force na tear gas kapadagi soktuna hauzik laikanari basse Rajmedhi city da mahiroi nupa ane nupi kuntrago humdoi Rims hospital da mahiroi nupi mari nupa taraga mathoi amade Jenims Hospital da mahiroi nupi ahum nupa mari ne punna mahiroi yankhai ga taret asokapan nangkhe ngasi ayuk pung 12 rom taba matamda Manipur lenga ki makha da leiba school sing haibade CC Higher Secondary School TZ Higher Secondary School Johnstone Higher Secondary School Ananda Singh Academy Imphal College Iboton Sana Higher Secondary School Manipur College na chingbagi masing yamlaba mahiroi sing na mahiroi ani tamthina hatok pikibagi photo social media da viral oirakpa du yaningdaba phongdoktuna athuba matamda mihatpa sing ain gi oiba matik sabe action lawkhatlo Manipur lengang athuba matamda mihatpa puthokadaba nei mahiroi hatpa yaningde mihatpa ahakpa chairak pigadabani haina maikai kaya dage Chief Minister Banglo tamna play card kaya paiduna thomjilakhe maduda police na tear gas sel kaya kapada TZ Higher Secondary School gi mahiroi yauna mahiroi hompu hena sogapan nangkhe irang asina maram oiduna Khwairambal kaithel kaiduna kaithel phamna khidre dukan sing thong loina lona khre lamdam asigi mahiroi luptaru MSF Desam KSA suk amadi AIMS ke mijeng makhada ngasi school amadi college kaya ge chahi nauriba mahiroi kaya na mahiroi ani gi mihara dubu yaningdaba phongdoktuna akan ba khongjang su changsin ba hauke CC Higher Secondary School gi masing yamlaba mahiroi sing na Chief Minister Banglo tamna thomjilakpada Manipur Police na thatuna mahiroi sing akan ba mawongda mukna khe Nakalamarom da TZ Higher Secondary gi mahiroi sing nasu mihat asibu yaningdaba phongdoktuna khongjang changsin khe Iboton Sana Higher Secondary School gi mahiroi sing nasu Chief Minister Banglo tamna thomjilakhe Johnstone Higher Secondary School gi mahiroi sing nasu khongjang asibu yaningdaba phongdoktuna khongjang changsin khe maduda police na tear gas kapada school asigi mahiroi ahum asokapan nangkhe maduda police na school manungda fauba tear gas sel kaya kapsin khe police ki ahian ba thawong aduda mahiroi sing na school manungda karigidamak tear gas sel kapsilibano haina police ka sinda paudana khe mahiroi sing na phongdokhibada Churachandpur da Manipur gi Chief Minister N Biren bu athiba wai wata sesinaduna chai thangbada de tear gas kapsinduna thugai ba phauba ngamde free da thaduna thamme Imphal da mahiroi sing na democratic oiba khongjang sangsinbada de police na tear gas kaptuna asokapan nanghanba se yaningde haina phongdokhe chairak asida tidim lambi paringdagi masing yamlaba mahiroi sing na CM Banglo fauba changsinaba lakhe mahiroi sing na amatta oiba khwalauda mahiroi ani tamthina hatkhiba Manipur lengang na tumina leisinba yaningde athuba matamda mahiroi ani hatpada senaba sing matik saba sairak piyo aikhoi shanti pame kuki militant sing gi thawong yaningde haiba khwalau sing laukhe mahiroi sing aduna Kaisampa traffic point yausilakpa matamda masing yamlaba security personnel sing na thingbadage handuna makha pangna amuk kholau lauduna chatkhe